ꯁꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯁꯤꯅꯅꯦ ꯍꯧꯖꯤꯛ ꯒ꯭ꯔꯥꯏꯟꯗꯔꯗ ꯒꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯨꯛꯁꯤ ꯆꯥꯟꯅꯗꯣꯏꯅꯦ ꯁꯨꯅꯕꯗꯨ ꯆꯦꯡ ꯉꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯣꯝꯄꯥꯛꯇ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯝꯅꯤ ꯍꯦꯛꯇ ꯁꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯁꯤꯅꯅꯦ ꯍꯧꯖꯤꯛ ꯒ꯭ꯔꯥꯏꯟꯗꯔꯗ ꯒꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯆꯦꯡ ꯇꯛꯄ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯛꯁꯨ ꯆꯥꯅꯕ ꯂꯧꯕꯨꯛꯇ ꯀꯨꯝꯃꯛꯑꯦ ꯏꯆꯥ ꯊꯣꯏꯕꯤꯅ ꯂꯣꯟꯅ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯦ ꯍꯧꯖꯤꯛ Inspirado. ꯍꯥꯎꯋꯦ 뭐야? 가자. 시기야, 이 안에 까르게 이 정글을 그치고 실력봐. 아도 깡실력봐 이중에서 안에 그 다수 해오고. 미싱해. 주말에 부터 핵사가담. 공사가 돌아버지다. 뭐 나이지 지금 굉장히 시기 안에 빼내지. 크림제 빼놓는 플라스틱이 서리. ꯊꯣꯏ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ? ꯊꯣꯏ ꯅꯪ ꯆꯥꯅꯤꯡꯕ꯭ꯔꯣ?
받으라 알아서 좀 줘.